ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯄꯣꯛ ꯊꯣꯡꯕꯒ ꯄꯣꯛꯀ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯅꯦ ꯑꯗꯒꯤ ꯍꯋꯥꯏꯖꯥꯔ ꯏꯔꯣꯟꯕ ꯑꯃꯒ ꯍꯋꯥꯏꯖꯥꯔ ꯑꯃꯦꯠꯄ ꯑꯃꯒ ꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯃꯐꯝꯁꯦ ꯈꯤꯇꯪ ꯆꯤꯜꯂꯦ ꯉꯁꯤꯗꯤ ꯃꯥꯡ ꯊꯧꯒꯦ ꯀꯥꯂꯦꯟꯅꯤꯅ ꯀꯥꯂꯦꯟ ꯇꯣꯛꯄ ꯍꯧꯔ ꯃꯥꯜꯂꯦ
Just do it! A few moments later. ꯀꯦꯞꯁꯨꯜ ꯑꯃ ꯆꯥꯔꯨꯕꯗꯣ ꯑꯗꯨꯅ ꯑꯣꯏꯇꯥꯔꯦ ꯈꯪꯗꯦ ꯑꯁ ꯀꯩꯅꯣꯝ ꯇꯧꯋꯤ ꯏꯁꯥꯗ ꯍꯩꯅꯗꯦꯕ ꯌꯥꯝ ꯃꯊꯪꯗ ꯐꯖꯅ ꯇꯧꯔꯛꯑꯒꯦ ꯃꯁꯛ ꯀꯨꯏꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩ